ꯑꯅꯧꯕ ꯂꯃꯥꯏ ꯑꯃ ꯍꯧꯈ꯭ꯔꯦ ꯑꯅꯧꯕ ꯋꯥꯔꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯕꯒꯨꯝ ꯐꯥꯎꯍꯜꯂꯤ ꯇꯔꯨ ꯇꯔꯨ ꯁꯥꯐꯨ ꯀꯟꯅ ꯆꯦꯜꯂꯤꯕ ꯄꯥꯠ ꯇꯨꯔꯦꯜ ꯐꯥꯎꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯋꯥꯈꯜꯒꯤ ꯊꯧꯋꯤꯟꯁꯤꯟꯅ ꯇꯧꯖꯗꯨꯅ ꯃꯣꯠꯍꯟꯖꯔꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯦꯝꯂꯝꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯏꯈꯨꯠꯇ ꯂꯩꯔꯕ ꯄꯣꯠꯁꯛ ꯀꯌꯥꯕꯨ ꯆꯦꯛꯁꯤꯟꯗꯕ ꯃꯇꯧꯅ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯏꯈꯨꯠꯇ ꯂꯩꯔꯦ ꯍꯥꯏꯅ ꯊꯋꯥ ꯁꯥꯗꯕꯅ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯦꯛꯇ ꯈꯨꯠꯁꯥꯁꯤꯡ ꯑꯁꯤꯒꯤ ꯀꯥꯔꯛꯇꯒꯤ ꯅꯥꯟꯊꯈꯤ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯇꯥꯍꯟꯗꯕ ꯉꯝꯒꯅꯤ ꯐꯅ ꯂꯣꯠꯁꯤꯜꯂꯕꯁꯨ ꯃꯥꯏꯊꯣꯡꯒꯤ ꯃꯃꯤꯗꯤ ꯀꯅꯥꯗꯒꯤꯁꯨ ꯂꯣꯠꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯨꯅꯤ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯗꯨ ꯁꯅꯥ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯅ ꯉꯥꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯤ ꯑꯕꯤꯖꯤꯠꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯤ ꯁꯅꯥꯅ ꯏꯕꯨꯡꯉꯣ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯏꯃꯥꯁꯦ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯕꯅꯤ ꯑꯕꯤꯖꯤꯠꯇꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯍꯜꯂꯛꯑꯕꯅꯤꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯍꯥꯏꯔꯣꯗꯅ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯏꯃꯥꯒꯤꯗꯤ ꯇꯥꯡꯅ ꯐꯪꯖꯕ ꯃꯅꯤꯅꯤꯗꯣ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯅꯪꯕꯨ ꯏꯐꯝꯗ ꯁꯤꯟꯅꯔꯝꯕ ꯃꯤꯀꯨꯞꯇꯨꯗꯅꯦ ꯅꯄꯥꯕꯨꯡꯗꯨꯗꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯅꯃꯥꯏꯅ ꯅꯪꯒꯤꯅꯦ ꯏꯃꯥ ꯏꯄꯥ ꯁꯛꯅ ꯏꯆꯥꯕꯨ ꯅꯧꯀꯣꯜꯂꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤꯁꯨꯅꯦ ꯃꯇꯝ ꯍꯥꯏꯕꯗꯣ ꯌꯧꯔꯛꯂꯦ ꯀꯩ ꯃꯇꯥꯡꯅꯣ ꯏꯃꯥ ꯍꯩꯃꯥ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤꯅꯦ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯣ ꯌꯥꯔꯕ ꯆꯍꯤꯅꯤꯅꯦ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤꯗꯃꯛꯇ ꯄꯥꯝꯖꯕ ꯏꯃꯧ ꯌꯦꯡꯂꯨꯔꯦ ꯏꯃꯥ ꯅꯪꯁꯨꯅꯦ ꯎꯅꯁꯦꯅ ꯍꯥꯏꯍꯧꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯑꯃꯨꯛꯇꯪ ꯎꯅꯊꯣꯛꯎ ꯑꯗꯨꯒꯅꯦ ꯑꯄꯥꯝ ꯄꯥꯝꯗꯗꯣ ꯇꯥꯟꯅꯔꯣ ꯏꯃꯥ ꯃꯇꯝ ꯈꯖꯤꯛꯇ ꯉꯥꯏꯈꯤꯁꯤ ꯍꯩꯃꯥ ꯍꯧꯖꯤꯛꯄꯨ ꯉꯥꯏꯅꯤꯡꯉꯥꯏ ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯤꯒꯦ ꯍꯥ ꯅꯁꯥ ꯍꯩꯔꯦ ꯊꯕꯛ ꯇꯧꯔꯦ ꯇꯣꯂꯣꯞ ꯆꯥꯔꯦ ꯍꯧꯖꯤꯛꯁꯦ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤꯅꯦꯍꯦ ꯏꯃꯥ ꯈꯔꯗꯤ ꯇꯞꯈꯤꯁꯤ ꯀꯔꯤꯒꯤ ꯇꯞꯄꯅꯣ ꯍꯥ ꯀꯔꯤꯒꯤ ꯇꯞꯄꯅꯣꯕ ꯅꯪꯅ ꯇꯞꯅꯤꯡꯕꯒꯤ ꯃꯔꯝꯁꯨꯅꯦ ꯏꯃꯥꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯎꯕꯖꯥꯠꯅꯤ ꯅꯍꯥꯟꯅꯤ ꯏꯟꯈꯠꯂꯛꯄꯒꯤ ꯉꯥꯏꯍꯥꯛ ꯑꯗꯨꯛ ꯇꯧꯕꯅꯤ ꯈꯟꯅꯅꯦ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯣꯏ ꯍꯧꯖꯤꯛ ꯐꯥꯒꯤ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯅꯪꯅ ꯍꯣꯜꯂꯤꯕ ꯃꯤꯍꯨꯟ ꯑꯗꯣ ꯏꯃꯥ ꯈꯪꯉꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯕꯛ ꯆꯠꯇꯕ ꯃꯇꯝꯗ ꯇꯣꯔꯕꯥꯟꯗ ꯊꯣꯛꯄꯒꯤ ꯃꯇꯝ ꯑꯍꯤꯡ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤꯉꯩ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯏꯃꯥ ꯈꯪꯗꯕ ꯅꯠꯇꯦꯀꯣ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯉꯥꯏꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯛꯀꯗꯕ ꯑꯣꯏꯔꯕꯗꯤꯅꯦ ꯅꯨꯡꯉꯥꯏꯊꯣꯛꯇꯕꯅ ꯐꯩ ꯏꯃꯥ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯩ ꯋꯥꯍꯪꯗꯣ ꯅꯊꯟꯇ ꯍꯪꯖꯧ ꯄꯥꯎꯈꯨꯝꯁꯨꯅꯦ ꯑꯗꯨꯃꯛ ꯐꯪꯒꯅꯤ ꯍꯧꯗꯣꯡꯅ ꯆꯥꯛꯂꯨꯡ ꯃꯃꯥꯡꯗ ꯐꯝꯂꯤꯕꯗꯣ ꯇꯔꯥꯏ ꯇꯔꯥꯏꯅ ꯐꯝꯕꯗꯤ ꯅꯠꯇꯦꯗꯅ ꯑꯕꯤꯖꯤꯠ ꯈꯨꯝꯂꯝꯗ꯭ꯔꯦ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯅꯥꯁꯨ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯍꯩ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦꯗꯤ ꯍꯥꯏꯅꯨꯀꯣ ꯂꯩꯀꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯦ ꯈꯔꯗꯤ ꯆꯨꯝꯂꯕꯅꯤ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯍꯧꯅꯗꯦꯀꯣ ꯏꯁꯩꯗ ꯅꯣꯡꯃꯥꯏꯗ ꯍꯥꯏꯔꯤꯕꯗꯨꯅ ꯄ꯭ꯔꯃꯥꯟꯒꯤ ꯋꯥꯅꯤ ꯈꯔ ꯎꯔꯨꯕ ꯇꯥꯔꯨꯕ ꯑꯗꯨꯅꯕꯨ ꯋꯥꯔꯤ ꯑꯣꯏꯔꯤꯕꯅꯤ ꯑꯕꯤꯖꯤꯠ ꯇꯥꯕꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯃꯅꯨꯡꯗꯒꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤ ꯑꯥꯔꯊꯁꯨ ꯃꯥ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯁꯤꯜꯂꯤ ꯁꯅꯥ ꯑꯃꯨꯛꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯃꯤꯡꯅ ꯃꯥꯂꯤꯌꯥ ꯀꯧꯏ ꯋꯥꯡꯈꯩꯗꯒꯤꯅꯤ ꯃꯁꯛ ꯃꯇꯧꯅ ꯆꯪꯈꯣꯜꯂꯤꯕ ꯏꯃꯥꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯅꯦ ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯑꯩ ꯍꯜꯂꯛꯄꯒꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯄꯣꯊꯥꯅꯅꯦ ꯏꯃꯥꯅ ꯍꯥꯏꯕꯗꯨꯁꯨ ꯈꯜꯂꯨꯀꯣ ꯏꯃꯥꯅꯦ ꯆꯥ ꯂꯣꯟꯕꯤꯔꯛꯀꯦ ꯆꯥ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯜꯂꯨ ꯁꯅꯥꯗꯨ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯑꯕꯤꯖꯤꯠ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯄꯒ ꯈꯨꯁꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁ꯭ꯌꯥꯝꯅ ꯄꯤꯕ ꯇꯥꯔꯦꯗꯅ ꯁꯣꯏꯔꯣꯏꯕꯨ ꯍꯥꯏꯔꯗꯤ ꯇꯥꯆꯧꯗꯁꯨ ꯈꯔ ꯍꯪꯉꯅꯤ ꯑꯗꯨꯗ ꯂꯩꯃꯅ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅꯅꯦ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯒꯗꯕ ꯅꯠꯇꯦ ꯄꯥꯝꯂꯦ ꯑꯣꯏꯅꯤꯡꯂꯦ ꯍꯥꯏꯔꯕꯗꯤꯅꯦ ꯋꯥꯈꯜ ꯑꯅꯤ ꯂꯣꯡꯗꯅ ꯇꯧꯕ ꯇꯥꯔꯦꯗꯅ ꯏꯃꯥ ꯉꯥꯟꯕꯒꯤꯁꯨ ꯄꯩꯁꯥ ꯆꯪꯕ ꯃꯇꯝꯅꯤꯅ ꯍꯩꯃꯥ ꯉꯥꯟꯕꯒꯤ ꯄꯩꯁꯥ ꯆꯪꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯅꯪꯒꯤ ꯇꯥꯡꯅ ꯂꯥꯛꯏꯕ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯜꯂꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯉꯥꯟꯕꯒꯤꯁꯨ ꯅꯪꯒꯤꯁꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯧꯔꯒ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯇꯧꯕ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏꯁꯦ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥꯅꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯇꯥꯛꯀꯗꯕ ꯅꯠꯇꯦꯗꯣ ꯑꯩꯈꯣꯏꯅ ꯇꯥꯛꯄ ꯉꯥꯡꯕꯗꯣ ꯅꯈꯣꯏꯅ ꯇꯧꯒꯗꯕꯅꯤ
mama mapana macha semba saba haibase mahausani aikhoina hotnariba tansiliba singse nakhoida thadadana kanada thadani ha pumnamak ase nakhoigi ngaktani ne adubudi aduda aishu private school amadadi puri mathangdasu tanjamu lakhini aduda tawrasira haibanida isorna aikhoida tanja piraklibase sangyengni nebema ikutta leba manibu kaisu leitaba isam chamba nungni khanba migi mafamdadi amok hanna pidabani adugane private ta tawba thabak tudi hayeng nangna nayum paliba imungduna thabak oina tharaktaba suya lising manga tara phangba bu thabak lo toktho imungi thabak taw hairakani do maramdi phangliba paisa duga mangliba matam duga chana dabadagi nangna nong phado ware hairaba sunya wadabada mandawribani government ki thabak ama tawkhiba haibasina ne leikai wari oidawriba aigi imodi aduni adani haidana nangna khajik wabada potharo haidana hairakadawriba haujikti nupi haiba leiti nupa haiba leiti isagi sen khajik thoklaga yum panba asimu phaba leitre aigi nupada paisa da piyu haibado amurakti harauna pirakani aniraksu ahumlaksu adubunya asum haira abadi masu saurakani wahaidadi amatani haiba adubu nangi nakhutta paisa thoklabadi setningba chaningba na phimakta leirasu namana pada kainomta pizarasu naning tawgadawriba nupagi paisa na tawba haibase maning tamba natedo kari hairakani haina tare tara thoknane khankrabazani amuksu nupadunane askar yam khangdana nangi watanaba piba ngamlabadi phaido adu phawba peloidawribani adunane aigi wadi isa nupabu oigera nupibu oigera aikhoigi khanbidabi nasana sadane matik chaba paisa thokpa ngasigi samas asida thokpada madi hainane khut thekpada yawbado aduni ne pamnaribase mani namana hairibase achumbani aikhoina migi imungbune yamna kupna khangluba nate adubu nupi haisidi nongma natraga nongmadi chatkidawrabani aigi isaduna chatkibada nungaina chatkre wata padana leirani haibado khanglaba kandada aikhoisu nungaigadawribani do as imaga pabunga sidi ai tumningi changage ko chango potharu hai mama aisu changage nangne nasa nupadagi phone do amukta puro sak saba tokpagane kainomte yenge haina lawkhibani ho moi mapana lawbiruro aikhoidine kibidi ngaranga handagini mamanaba mayamdi loina phone painagre phone ama leibiyu aidana ngangibase masagi phone ama pairaga ma kaidoge haibano haujikpu mana phone da tawdaba yadaba kari thabu leige aigi sida pairi nangi sida su pairi machigi da su adum pairi dana mana pairi se phone ahumni sida mu masagi phone adi kaino ho nasanu pada hayo nasanu pada aingonda gane namina na sangdoktana ngangdo sharupudine nasanu pada hayo kharasu kinaba masadana kaimte hairu phone do moi pabung loksinbiraga dum changbiro leima asi hairamduna makhoi ka da sangkhre syam su hogatuna machagi ka da lai nganbado game kan na sanari nganba phone piro kadaino loidore babung ngakta ngai biyo ba loijibro ne loidore ba babung tu mini am khata ngai re ba ngai khoba sam kaisu khumde tumin leptuna yengli nganbasu mamit mamai sangdoktuna game do kanna sanaba hotnari game do pobaduda nganba masin thiraga kanna laukhalai khusi mopade yenglai nganbasu gyan taraktuna phone do phamungda thamlaga phaijub subtuna tumthakre syamna oi nganba hayeng dine pabunga wari sasiko syam asi khaktamak hairamduna thokke tawi tanja aduda khusigi phone do lai syam chatlamba do onsilaktuna phone gi screen ado machada ulai pung kya taragi yeng haibagi mongni kusi phone do paikhatte aduma dumina makhol thoktana thamli syam hek chatkibaga kusi sor asangba mohondoi kagi thongdu thingjili aduga phone adu call back tawi hello kaino nasidi yam waba malida khangdebo thabak na wabadi khara mapai adubu pukning wakal thamoina wabasidi haifam khangdi tanjamenja sadana pukning wakal thamoina adu warak libadi kaigino
ꯈꯪꯗꯦꯕ ꯁꯤꯁꯨ ꯑꯗꯨꯗꯤ ꯀꯅꯥꯅ ꯈꯪꯗꯣꯏꯕ ꯅꯪꯅ ꯐꯣꯟ ꯄꯥꯏꯔꯛꯇꯕꯩ ꯏꯁ ꯉꯁꯤꯅ ꯑꯍꯥꯟꯕꯒꯤ ꯇꯥꯏꯞꯇ ꯐꯣꯟꯒ ꯄꯥꯏꯔꯛꯇꯕꯁꯦ ꯏꯕꯥꯅꯤꯁꯦ ꯂꯥꯞꯅꯈꯤꯕ ꯊꯣꯛꯂꯗꯤ ꯅꯪ ꯀꯩꯗꯧꯅꯤ ꯅꯨꯡꯁꯤꯅꯕꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ ꯂꯥꯞꯅꯕꯒꯤ ꯋꯥꯔꯤ ꯍꯥꯟꯅ ꯍꯪꯉꯛꯏꯁꯦ ꯀꯩꯗꯧꯔꯒꯦ ꯐꯣꯟ ꯑꯃꯨꯛꯈꯛ ꯄꯥꯏꯍꯧꯗꯕꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯇꯝꯕ ꯉꯝꯕꯗꯤ ꯅꯠꯇꯦꯗꯅ ꯐꯣꯟ ꯄꯥꯏꯔꯛꯇꯕꯒꯤ ꯅꯠꯇꯦꯗ ꯑꯚꯤꯖꯤꯠ ꯊꯨꯡꯅꯕ ꯊꯨꯡꯅꯗꯕ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯏꯐꯝꯗꯒꯤ ꯃꯤꯀꯨꯞ ꯑꯃꯇꯗꯤ ꯑꯩ ꯂꯥꯞꯊꯣꯛꯅ ꯂꯩꯍꯟꯕ ꯄꯥꯝꯗꯦ ꯑꯩꯁꯨ ꯏꯅꯥꯛꯇꯒꯤ ꯅꯪꯕꯨꯅꯦ ꯁꯨꯡꯂꯥꯞ ꯂꯥꯞꯍꯟꯅꯤꯡꯗꯦ ꯈꯨꯁꯤ ꯃꯧꯄꯥꯅ ꯌꯥꯎꯍꯜꯂꯛꯄꯗꯨꯒ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯀꯥꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ ꯀꯩꯒꯤꯅꯣ ꯀꯥꯒꯤ ꯃꯩꯒ ꯂꯣꯏ ꯃꯨꯊꯠꯂꯤꯅ ꯑꯚꯤꯖꯤꯠ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯇꯍꯥ ꯇꯍꯥ ꯀꯨꯝꯂꯛꯇꯨꯅ ꯀꯥꯗꯨ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯍꯜꯂꯤ ꯑꯗꯨꯒ ꯀꯥꯗꯨꯒꯤ ꯃꯅꯤꯡ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯃꯥꯁꯨ ꯀꯥꯗꯨꯒꯤ ꯑꯣꯏꯔꯤꯕ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯂꯦꯞꯄꯤ ꯑꯚꯤꯖꯤꯠ ꯊꯣꯛꯂꯛꯄꯒ ꯃꯤꯠꯆꯤ ꯑꯃꯨꯛꯇꯪ ꯈꯜꯂꯛꯏ ꯍꯧꯖꯤꯛꯇꯤ ꯐ꯭ꯔꯦꯁ ꯌꯥꯝ ꯑꯣꯏꯅ ꯎꯏꯅ ꯅꯪ ꯎꯕꯒꯤꯅꯤ ꯏꯍꯦ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯇꯧꯔꯒ ꯀꯥꯎꯏꯅꯤ ꯀꯩ ꯋꯥꯅꯣ ꯅꯪꯒꯤ ꯊꯕꯛꯀꯤ ꯄꯩꯁꯥ ꯄꯤꯅꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯌꯥꯎꯕ ꯃꯔꯨꯞ ꯑꯃꯅꯦ ꯑꯩꯅ ꯍꯟꯗꯛ ꯊꯥꯁꯤꯗ ꯂꯧꯔꯒꯦ ꯍꯥꯏꯕꯅꯤ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦꯗ ꯂꯥꯛ 1 ꯃꯨꯛꯇꯅꯤ ꯌꯥꯔꯅꯤꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯁꯣꯝꯗ ꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯧꯁꯤꯜꯂꯣ ꯑꯗꯨꯒ ꯑꯋꯨꯟꯄꯣꯠ ꯂꯥꯡꯁꯤꯜꯂꯣ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯕ ꯍꯥꯏꯁꯦ ꯅꯪꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯄꯨꯔꯛꯇꯣꯏꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯏ ꯄꯩꯁꯥꯗꯨꯅ ꯂꯩꯕꯗꯤꯅꯦ ꯐꯃꯨꯡ ꯁꯣꯐꯥ ꯍꯥꯏꯗꯤ ꯐꯔꯅꯤꯆꯔ ꯑꯥꯏꯇꯦꯝ ꯑꯣꯏꯅ ꯂꯩꯒꯗꯕ ꯏꯕꯥꯅꯤ ꯄꯨꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯅꯪꯅꯅꯦ ꯅꯪ ꯈꯛꯇꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯐꯤ ꯐꯅꯦꯛ ꯑꯗꯨꯝꯕꯒ ꯂꯩꯔꯛꯑꯗꯤꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯁꯦꯠ ꯇꯧꯅꯤ ꯈꯪꯉꯨ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯑꯅꯤꯗꯨ ꯆꯤꯝꯕꯥꯜ ꯈꯛꯇꯅꯤ ꯂꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯊꯥꯕꯜꯒꯤ ꯁꯤꯊꯔꯛꯂꯕ ꯃꯉꯥꯜꯗ ꯀꯥ ꯍꯦꯟꯅ ꯊꯥꯜꯂꯤꯕ ꯈꯨꯠꯁꯦꯝꯒꯤ ꯃꯩꯉꯥꯜꯒꯤ ꯃꯇꯦꯡ ꯂꯧꯔꯗꯨꯅ ꯃꯤꯠꯀꯗꯤ ꯃꯤꯠꯆꯥꯅꯔꯤ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯗꯨ ꯐꯣꯟꯗꯨ ꯅꯥꯀꯣꯡ ꯃꯌꯥꯗ ꯂꯩꯔꯕꯁꯨ ꯋꯥ ꯂꯥꯡ ꯉꯥꯡꯅꯗꯦ ꯃꯤꯠꯅ ꯄꯤꯅꯔꯤꯕ ꯏꯔꯥꯡ ꯄꯨꯔꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯒꯨꯝ ꯊꯣꯛꯂꯔꯤ ꯇꯟꯖꯥꯗꯨꯗ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕꯁꯨ ꯈꯣꯡꯉꯛꯏ ꯑꯅꯤꯃꯛ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯅꯣꯡꯉꯥꯜꯂꯝꯃꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯈꯤꯕ ꯑꯍꯤꯡ ꯀꯌꯥꯅꯤ ꯋꯥꯔꯤ ꯀꯌꯥꯅꯤ ꯂꯩꯔꯤꯕ ꯍꯩꯃꯥ ꯅꯣꯡꯉꯥꯜꯂꯒ ꯂꯩꯔꯝꯃꯤꯅꯦ ꯅꯪꯗꯤ ꯁ꯭ꯀꯨꯜ ꯆꯠꯇ ꯑꯣꯏꯔꯤꯅꯤ ꯑꯧ ꯑꯁ ꯆꯠꯇꯣꯏꯅꯦ ꯊꯝꯃꯒꯦ ꯉꯥꯏꯍꯥꯛꯇꯗꯤ ꯃꯤꯠꯁꯦ ꯎꯏꯁꯤꯜꯂꯨꯈꯤꯒꯦ ꯎꯏꯁꯤꯟꯗ꯭ꯔꯁꯨ ꯌꯥꯅꯕ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯨ ꯅꯪꯁꯨ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯥ ꯊꯦꯡꯉꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯅꯠꯇ꯭ꯔꯗꯤ ꯊꯕꯛ ꯇꯧꯕꯗ ꯋꯥꯕꯅꯤ ꯈꯨꯁꯤ ꯑꯁꯤ ꯍꯥꯏꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯑꯚꯤꯖꯤꯠꯇ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗꯨꯃꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯈꯨꯁꯤꯁꯨ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯇꯝꯅ ꯂꯥꯛꯏ ꯑꯍꯥꯟꯕ ꯄꯦꯔꯤꯌꯠ ꯑꯣꯏꯕꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯇꯤ ꯃꯇꯝ ꯆꯪꯂꯤ ꯀ꯭ꯂꯥꯁ 11 ꯀꯥꯈꯠꯂꯛꯄ ꯑꯣꯏꯕꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯂꯦ ꯈꯟꯕꯅ ꯑꯣꯖꯥ ꯂꯩꯔꯤꯕ ꯀꯥꯗꯨ ꯎꯕ ꯅꯠꯇꯦ ꯈꯨꯁꯤꯅ ꯄ꯭ꯂꯤꯖ ꯃꯦꯟꯇꯦꯟ ꯁꯥꯏꯂꯦꯟꯁ ꯁꯤ ꯀ꯭ꯂꯥꯁꯔꯨꯝꯅꯤ ꯀꯥꯎꯔꯕ ꯅꯣꯏꯕꯣ ꯅꯨꯄꯥ ꯃꯆꯥꯒꯤ ꯂꯥꯁ ꯕꯦꯟꯁꯇꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥ ꯑꯉꯥꯡ ꯃꯆꯥꯁꯨ ꯑꯝꯇ ꯅꯠꯇꯦ ꯐꯥꯔꯁ ꯄꯦꯔꯤꯌꯠꯀꯤ ꯁꯦꯇꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯍꯥꯐ ꯑꯣꯐ ꯗ ꯀ꯭ꯂꯥꯁꯇꯤ ꯑꯗꯨꯝ ꯃꯥꯡꯂꯕꯅꯤ ꯅꯣꯏꯁꯦ ꯍꯧꯖꯤꯛ ꯇꯇꯤ ꯉꯥꯡꯕ ꯌꯥꯕ ꯃꯇꯝꯁꯨ ꯅꯠꯇ꯭ꯔꯦ ꯁꯤꯗ ꯀꯩꯒꯤꯅꯣꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯤꯕꯣ ꯍꯌꯦꯡ ꯁꯦꯂꯦꯕꯁ ꯂꯣꯏꯗꯅ ꯑꯦꯛꯖꯥꯝ ꯇꯧꯒꯦ ꯍꯥꯏꯔꯛꯑꯅꯤ ꯅꯣꯏꯅ ꯃꯁꯤꯗ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯂꯥꯛꯇꯧꯕ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝꯁꯦ ꯀ꯭ꯂꯥꯁ ꯇꯥꯛꯀꯗꯕ ꯃꯇꯝꯁꯤꯗꯅ ꯅꯣꯏ ꯑꯣꯏꯅ ꯉꯥꯡꯅ ꯂꯩꯔꯤ ꯌꯦꯡꯉꯨꯀꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯍꯥꯏꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣꯕ ꯕꯣꯏꯁ ꯂꯥꯁ ꯁꯦꯀꯦꯟ ꯕꯦꯟꯁ ꯋꯥꯠꯁ ꯌꯣꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯈꯔ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯀ꯭ꯂꯥꯁ ꯍꯧꯔꯁꯤ ꯃꯤꯁ ꯄꯨꯡꯁꯤ ꯊꯦꯡꯉꯦ ꯈꯨꯁꯤ ꯇꯞꯅ ꯅꯣꯛꯂꯒ ꯑꯣꯐ ꯀꯣꯔꯁ ꯑꯩꯁꯨ ꯈꯪꯉꯤ ꯀ꯭ꯂꯥꯁꯇ ꯑꯩꯅ ꯆꯪꯉꯛꯏꯕꯁꯦ ꯀ꯭ꯂꯥꯁ ꯇꯥꯛꯄꯅꯤ ꯍꯥꯏꯕ ꯕꯠ ꯅꯣꯏꯅ ꯍꯥꯟꯅ ꯁꯦꯇꯜ ꯇꯧꯕꯁꯦ ꯃꯔꯨꯅꯤ ꯅꯣꯏꯅ ꯀꯣꯏꯔꯥꯡ ꯂꯥꯡꯗꯅ ꯂꯩꯔꯒ ꯑꯩꯅ ꯇꯥꯛꯄꯁꯦ ꯅꯣꯏ ꯆꯪꯒꯗ꯭ꯔꯣ ꯑꯩꯒꯤꯗꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯃꯤ ꯑꯃꯅꯤꯁꯦ ꯃꯁꯤ ꯈꯛꯇꯅ ꯇꯥꯕꯗꯨ ꯅꯠꯇꯦ each and everyone ꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯁꯤꯅ ꯇꯥꯕꯗꯣ ꯃꯗꯨ ꯃꯔꯨꯅꯤ ꯑꯩꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯀ꯭ꯂꯥꯁꯇ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯃꯗ ꯍꯦꯛꯇ ꯏꯟꯁꯇ꯭ꯔꯛꯁꯟ ꯊꯥꯒꯗꯕ ꯅꯠꯇꯦꯀꯣ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯈꯛꯇꯗ ꯅꯠꯇꯦ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡꯗꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯥꯟꯕ ꯈꯣꯟꯊꯣꯛꯇꯅꯦ ꯋꯥ ꯉꯥꯡꯂꯣꯏꯗꯕꯅꯤꯀꯣ ꯑꯗꯨꯅ ꯀꯩꯗꯧꯏ ꯉꯥꯡꯈꯤꯕ ꯅꯪꯗꯤ ꯀꯩꯁꯨ ꯈꯜꯂꯔꯣꯏ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯃꯤꯗꯨꯗꯤ ꯃꯁꯥꯅ ꯃꯁꯥꯁꯦ ꯌꯥꯝ
ꯂꯣ ꯑꯣꯏꯅ ꯈꯟꯖꯩꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯕ ꯈꯛꯇꯅꯦꯕ ꯍꯩꯗꯣꯏꯁꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯊꯕꯛꯇꯣ ꯇꯧꯕꯗ ꯍꯩꯕ ꯃꯤ ꯃꯁꯤꯡꯗꯤ ꯌꯥꯝꯕ ꯅꯠꯇꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯅ ꯀ꯭ꯂꯥꯁ ꯇꯥꯛꯑꯦ ꯑꯗꯨꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ ꯁꯤꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯉꯁꯤꯒꯤ ꯔꯤꯌꯦꯂꯤꯇꯤꯁꯦ ꯁꯤꯅꯤꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯃꯤ ꯑꯃꯗ ꯍꯦꯛꯇꯅꯦ ꯒ꯭ꯔꯦꯠꯐꯨꯜ ꯍꯥꯏꯕꯁꯦ ꯂꯩꯇ꯭ꯔꯦ ꯅꯪꯅ ꯐꯅ ꯌꯥꯝꯅ ꯇꯧꯔꯕꯁꯨ ꯁꯤꯒꯨꯝꯕ ꯅꯦꯆꯔꯁꯦ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯅꯈꯣꯏꯗꯒꯤ ꯁꯦꯝꯗꯣꯛꯄ ꯍꯧꯒꯗꯕꯅꯤ ꯐꯔꯦꯁꯦ ꯕꯦꯜꯁꯨ ꯇꯥꯔꯛꯑꯅꯤ ꯑꯣꯔꯒꯥꯅꯤꯛ ꯀꯦꯃꯤꯁꯇ꯭ꯔꯤ ꯍꯧꯅꯕ ꯇꯧꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤꯕꯁꯦ ꯁꯤꯒꯃꯥ ꯑꯦꯟ ꯄꯤ ꯕꯣꯟꯗꯒꯤꯅꯤ ꯍꯧꯔꯁꯤꯀꯣ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠꯅ ꯑꯌꯨꯛꯇꯒꯤ ꯈꯖꯤꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯊꯤꯜ ꯇꯥꯔꯛꯂꯦ ꯄꯨꯡ 3:30 ꯇꯥꯔꯛꯄꯗꯨꯗꯗꯤ ꯁ꯭ꯀꯨꯜꯁꯨ ꯂꯣꯏꯔꯗꯨꯅ ꯈꯨꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯕꯁꯇ ꯇꯣꯡꯗꯨꯅ ꯍꯜꯂꯛꯄꯅꯤ ꯕꯁꯇꯨꯅ ꯂꯩꯔꯛ ꯃꯆꯤꯟꯗ ꯈꯥꯝꯂꯝꯂꯒ ꯃꯈꯣꯡꯅ ꯆꯪꯕ ꯍꯧꯔꯛꯂꯦ ꯃꯥꯅ ꯆꯪꯂꯛꯄꯗ ꯁꯅꯥꯖꯥꯎꯕ ꯊꯦꯡꯅꯔꯦ ꯍꯜꯂꯛꯑꯕꯣ ꯍꯜꯂꯛꯑꯦ ꯀꯩ ꯂꯩꯒꯦ ꯑꯕꯤꯖꯤꯠꯁꯨ ꯂꯩꯔꯝꯃꯣꯏ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯅꯗꯤ ꯉꯁꯤ ꯂꯩꯅꯤ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯣ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯁꯅꯥꯖꯥꯎꯕ ꯇꯁꯦꯡꯅ ꯑꯕꯤꯖꯤꯠ ꯎꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯈꯨꯁꯤ ꯎꯅꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯈꯨꯁꯤ ꯃꯁꯥꯗꯗꯤ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯕꯅ ꯊꯩꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯅꯤ ꯈꯨꯁꯤꯅ ꯅꯪꯗꯤ ꯀꯝꯗꯧꯔꯤꯒꯦ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛꯇꯣ ꯑꯗꯨꯝ ꯇꯧꯔꯤꯕꯣ ꯇꯦꯛ ꯑꯗꯨꯝ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦꯗꯅ ꯑꯗꯣ ꯑꯩꯁꯦ ꯀꯩꯅꯣꯝꯇ ꯍꯥꯏꯌꯣ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯃꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯔꯨꯞ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯗꯕ ꯑꯃꯒꯨꯝ ꯅꯪꯅ ꯂꯧꯒꯅꯤ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯁꯨꯝ ꯊꯝꯕꯗ ꯂꯨꯝꯊꯔꯛꯄꯒꯤ ꯁꯔꯨꯛꯅ ꯍꯦꯟꯖꯤꯜꯂꯛꯂꯤ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯊꯃꯣꯏꯁꯤꯒꯤ ꯏꯔꯥꯜ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯪꯖꯔꯅꯤ ꯁꯅꯥꯖꯥꯎꯕ ꯀꯨꯏꯅ ꯉꯥꯡꯗ꯭ꯔꯁꯨ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯣ ꯁꯅꯥꯖꯥꯎꯕꯒꯤ ꯋꯥꯍꯩꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯑꯁꯦꯡꯕ ꯋꯥꯍꯟꯊꯣꯛ ꯈꯨꯁꯤ ꯈꯪꯗꯕ ꯅꯠꯇꯦ ꯀꯣꯏꯅ ꯉꯥꯡꯕ ꯋꯥꯍꯩꯁꯨ ꯅꯠꯇꯦ ꯇꯥꯒꯗꯧꯔꯕ ꯃꯔꯥꯜ ꯑꯗꯨꯕꯨ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯀꯟꯕ ꯉꯝꯂꯕꯗꯤ ꯈꯟꯅ ꯀꯟꯖ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯝꯕꯅꯤ ꯁꯅꯥꯖꯥꯎꯕꯅ ꯈꯨꯁꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯋꯥꯍꯩ ꯑꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯊꯃꯣꯏꯁꯤꯒꯤ ꯅꯤꯡꯉꯥꯏꯗꯣ ꯊꯦꯝꯕ ꯉꯝꯂꯣꯏꯗꯕꯅ ꯍꯥꯏꯔꯛꯄꯅꯤ ꯁꯅꯥꯖꯥꯎꯕ ꯅꯪꯒꯤ ꯄꯥꯎꯈꯨꯝꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯄꯔꯤꯈ꯭ꯌꯥꯕꯨ ꯑꯩꯅ ꯈꯪꯗꯕ ꯍꯪꯂꯛꯀꯅꯤ ꯍꯥꯏꯅ ꯊꯥꯗꯕ ꯀꯅꯥꯕꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯃꯉꯥꯏ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯈꯪꯂꯕꯁꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯦ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯅꯪꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝꯗꯣ ꯑꯩ ꯇꯥꯕ ꯄꯥꯝꯃꯤ ꯁꯅꯥꯖꯥꯎꯕ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯗꯟꯗꯤ ꯐꯪꯗꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯊꯃꯣꯏꯕꯨꯗꯤ ꯃꯔꯥꯜ ꯂꯩꯖꯗ ꯐꯥꯗꯣꯛ ꯇꯥꯍꯟꯈ꯭ꯔꯦ ꯅꯪꯒꯤ ꯅꯐꯝꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯇꯥꯈ꯭ꯔꯤꯕ ꯐꯥꯗꯣꯛ ꯑꯗꯣ ꯊꯥꯗꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯔꯕꯗꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯣ ꯅꯪꯕꯨ ꯉꯥꯏꯈꯤꯅꯤ ꯁꯅꯥꯖꯥꯎꯕꯅ ꯈꯨꯁꯤꯒꯤ ꯐꯥꯗꯣꯛ ꯇꯥꯈ꯭ꯔꯕ ꯊꯃꯣꯏ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛ ꯁꯅꯥꯖꯥꯎꯕ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯈꯨꯁꯤ ꯃꯃꯤꯠ ꯀꯨꯞꯇ ꯁꯅꯥꯖꯥꯎꯕꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ